ꯈꯟꯊꯗꯅ ꯊꯥꯡꯕ ꯈꯣꯡꯊꯥꯡꯁꯤ ꯌꯥꯝ ꯂꯨꯏ ꯑꯐꯕ ꯅꯠꯇ꯭ꯔꯒ ꯐꯠꯇꯕ ꯑꯅꯤꯁꯤꯒꯤ ꯈꯌꯥꯠꯇ ꯇꯥꯗꯨꯅ ꯂꯩꯒꯜꯂꯤ ꯄꯥꯝꯖꯗꯕ ꯍꯩꯅꯗꯕ ꯄꯣꯛꯂꯕꯗꯤ ꯇꯨꯃꯤꯟꯅ ꯂꯩꯕ ꯉꯝꯗꯦ ꯑꯩꯅ ꯍꯪꯒꯣꯏꯕ ꯄꯣꯠꯁꯛ ꯑꯃꯕꯨ ꯀꯔꯝ ꯏꯅꯥꯛꯇ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯂꯦꯡꯗꯅ ꯀꯔꯝꯅ ꯊꯝꯅꯤꯡꯒꯅꯤ ꯊꯝꯅꯤꯡꯂꯣꯏ ꯀꯔꯤꯁꯨ ꯄꯣꯠꯁꯛ ꯑꯗꯣ ꯍꯪꯒꯣꯏꯔꯤꯕ ꯄꯣꯠꯁꯛ ꯑꯗꯣ ꯏꯅꯥꯛꯇꯒꯤ ꯂꯥꯞꯈꯤꯅꯕ ꯃꯥꯡꯈꯤꯅꯕ ꯍꯣꯠꯅꯔꯛꯄ ꯍꯥꯏꯕꯁꯤ ꯃꯁꯥꯅ ꯇꯥꯕꯅꯤ ꯄꯣꯠꯁꯛ ꯑꯗꯨꯅꯕꯨ ꯏꯅꯥꯛꯇ ꯂꯩꯇ꯭ꯔꯕꯗꯤ ꯍꯪꯒꯣꯏꯕꯁꯨ ꯂꯩꯔꯔꯣꯏ ꯋꯥꯈꯜ ꯃꯥꯁꯨ ꯁꯣꯏꯗꯅ ꯏꯪꯂꯅꯤ ꯍꯥꯏꯅꯁꯨ ꯅꯤꯡꯕꯅꯤ ꯏꯟꯗꯨ ꯃꯥꯅ ꯂꯨꯁꯤꯕꯨ ꯌꯥꯝꯅꯃꯛ ꯁꯥꯊꯤꯅ ꯍꯪꯒꯣꯏꯕ ꯇꯨꯀꯠꯆꯕ ꯄꯣꯛꯈ꯭ꯔꯦ ꯃꯁꯥꯒꯤ ꯃꯃꯜ ꯂꯩꯖꯗꯕꯤ ꯏꯖꯠꯄꯨ ꯂꯨꯝꯅ ꯈꯟꯗꯕ ꯏꯖꯠ ꯂꯩꯇꯕꯤ ꯏꯖꯠꯄꯨ ꯈꯣꯡꯒꯣꯏꯅꯗꯨꯅ ꯅꯨꯄꯥ ꯅꯍꯥꯒ ꯄꯨꯟꯕꯤ ꯑꯣ ꯃꯪꯒꯣꯜꯒꯤ ꯃꯁꯛ ꯑꯣꯏꯕꯤ ꯅꯨꯄꯤꯅꯤ ꯍꯥꯏꯅ ꯋꯥꯈꯜꯗꯨꯅ ꯅꯤꯡꯈ꯭ꯔꯦ ꯃꯔꯝꯁꯤꯅ ꯂꯨꯁꯤꯕꯨ ꯃꯥꯒꯤ ꯁꯥꯒꯩꯗ ꯈꯣꯡꯗꯥꯔꯛꯇꯅꯕ ꯅꯛꯁꯤꯜꯂꯛꯇꯅꯕ ꯍꯥꯏꯅ ꯂꯥꯞꯅ ꯇꯥꯝꯅ ꯂꯩꯈꯤꯅꯕ ꯃꯑꯣꯡꯗ ꯋꯥ ꯍꯥꯏꯒꯦ ꯆꯩꯔꯨꯒꯦ ꯍꯥꯏꯅ ꯆꯞ ꯌꯨꯡꯅ ꯅꯤꯡꯂꯒ ꯂꯩꯈ꯭ꯔꯦ ꯏꯟꯗꯨ ꯑꯌꯨꯛ ꯆꯥꯛ ꯏꯁꯤꯡ ꯇꯣꯛꯂꯒ ꯇꯥꯂꯛꯋꯥꯏꯒꯤ ꯃꯇꯝ ꯑꯗꯨꯗ ꯋꯥꯈꯜꯗ ꯃꯆꯦꯠ ꯑꯃꯗ ꯈꯟꯊꯗ ꯃꯥꯒꯤ ꯑꯅꯤꯡꯕꯗꯨꯅ ꯃꯥꯡ ꯊꯥꯔꯒ ꯃꯌꯨꯝꯗꯒꯤ ꯊꯣꯔꯛꯂꯤ ꯑꯗꯨꯒ ꯈꯣꯝꯕꯕꯨ ꯀꯧꯔꯒ ꯑꯅꯤꯗꯨ ꯂꯨꯁꯤ ꯍꯣꯏꯒꯤ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯑꯌꯨꯛꯇꯨꯅꯤ ꯉꯁꯤ ꯑꯁꯤ ꯂꯨꯁꯤꯒꯤ ꯃꯃꯥ ꯏꯕꯦꯝꯃ ꯃꯝꯇꯥ ꯍꯣꯏꯔꯣꯝꯒꯤ ꯃꯄꯥꯝꯂꯣꯝꯗ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯄꯅꯤ ꯃꯝꯇꯥꯒ ꯃꯆꯥꯅꯨꯄꯥ ꯂꯛꯀꯤꯒ ꯄꯨꯟꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯆꯠꯊꯣꯛꯀꯗꯕꯅꯤ ꯂꯛꯀꯤꯗꯨ ꯂꯣꯏꯁꯤꯟ ꯈꯣꯠꯆꯤꯟ ꯂꯣꯏꯔꯒ ꯊꯣꯔꯛꯂꯒ ꯃꯄꯥꯟꯗꯨꯗ ꯂꯩꯔꯦ ꯊꯣꯔꯛꯄꯒꯤꯗꯨꯗ ꯍꯥꯏꯈꯤ ꯃꯃꯥ ꯏꯕꯦꯝꯃ ꯇꯥꯅꯕ ꯍꯥꯏꯅ ꯏꯃꯥ ꯑꯩꯗꯤ ꯂꯣꯏꯔꯦ ꯃꯄꯥꯟꯁꯤ ꯁꯨꯝ ꯂꯩꯔꯝꯃꯒꯦ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯒ ꯑꯗꯨꯝ ꯊꯣꯛꯄꯤꯔꯛꯂꯣ ꯏꯃꯥ ꯂꯛꯀꯤ ꯆꯤꯌꯔ ꯑꯃꯗ ꯐꯝꯊꯔꯛꯂꯒ ꯐꯣꯟꯗꯨ ꯃꯦꯠꯂꯒ ꯌꯦꯡꯗꯨꯅ ꯑꯃꯨꯛ ꯂꯩꯈ꯭ꯔꯦ ꯁꯣꯝ ꯃꯅꯨꯡꯗꯨꯗꯅ ꯃꯝꯇꯥꯅ ꯃꯆꯥꯅꯨꯄꯤꯗꯨ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯆꯥꯛ ꯏꯁꯤꯡ ꯅꯤꯡꯊꯤꯅ ꯊꯣꯡ ꯊꯥꯛꯇꯅ ꯂꯣꯏꯔꯝꯂꯕꯅꯤ ꯅꯪꯅ ꯆꯥꯅꯤꯡꯕ ꯃꯇꯝꯗ ꯑꯗꯨꯝ ꯆꯥꯔꯣꯀꯣ ꯆꯥꯗꯕꯗꯤ ꯇꯧꯒꯅꯨꯀꯣ ꯏꯃꯥꯒꯤ ꯂꯨꯁꯤ ꯂꯨꯁꯤ ꯍꯩꯅꯤꯡꯗꯅ ꯍꯣꯏ ꯑꯩ ꯀꯣꯟꯅ ꯑꯗꯨꯝ ꯇꯞꯅ ꯆꯥꯔꯒꯦ ꯑꯗꯣ ꯄꯥꯕꯨꯡꯗꯤ ꯆꯥꯈ꯭ꯔꯕ꯭ꯔꯣ ꯆꯥꯛ ꯆꯥꯈ꯭ꯔꯦ ꯄꯤꯖꯈ꯭ꯔꯦ ꯉꯁꯥꯏꯅ ꯑꯣ ꯑꯗꯣ ꯂꯩꯔꯝꯃꯨꯀꯣ ꯅꯤꯡꯊꯤꯅ ꯀꯔꯤꯅꯣ ꯅꯊꯟꯇ ꯂꯩꯕ ꯅꯨꯡꯉꯥꯏꯇ꯭ꯔꯁꯨ ꯏꯃꯥꯅ ꯐꯣꯟ ꯑꯗꯨꯝ ꯇꯧꯔꯣ ꯏꯃꯥꯁꯨ ꯊꯨꯅ ꯐꯠ ꯆꯠꯂꯨꯔꯒ ꯂꯥꯛꯀꯅꯤꯗ ꯍꯣꯏꯕ ꯏꯃꯥ ꯐꯔꯦ ꯏꯃꯥ ꯊꯣꯛꯂꯒꯦ ꯀꯗꯥꯏ ꯏꯆꯥ ꯃꯅꯝ ꯅꯝꯕꯤꯔꯝꯃꯒꯦ ꯂꯨꯁꯤ ꯋꯥ ꯉꯥꯡꯗ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯃꯝꯇꯥ ꯃꯆꯥꯕꯨ ꯃꯅꯝ ꯃꯍꯥ ꯅꯝꯕꯤꯔꯕ ꯃꯇꯨꯡꯗ ꯋꯥ ꯈꯔ ꯍꯥꯏꯔꯝꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯊꯣꯛꯈ꯭ꯔꯦ ꯂꯨꯁꯤꯁꯨ ꯑꯗꯨꯝ ꯇꯨꯃꯤꯟ ꯂꯩꯍꯧꯔꯦ ꯃꯝꯇꯥ ꯊꯣꯔꯛꯄ ꯎꯕꯗ ꯂꯛꯀꯤꯗꯨ ꯍꯧꯒꯠꯂꯛꯂꯦ ꯑꯗꯨꯒ ꯂꯣꯏꯔꯕ꯭ꯔꯥ ꯆꯠꯂꯁꯤꯔ ꯏꯃꯥ ꯊꯣꯛꯂꯁꯤ ꯑꯆꯧꯕ ꯍꯣꯏ ꯊꯨꯅ ꯍꯜꯂꯛꯅꯕ ꯇꯧꯁꯤ ꯄꯥꯕꯨꯡꯒꯤ ꯏꯆꯟꯒ ꯈꯛꯇꯪ ꯊꯅꯝꯕꯗꯨꯁꯨ ꯅꯨꯡꯉꯥꯏꯇꯦ ꯇꯔꯛ ꯍꯣꯏ ꯑꯗꯨꯅꯤꯅꯦ ꯑꯩꯅ ꯈꯜꯂꯤꯁꯤꯁꯨ ꯐꯔꯦꯁꯦ ꯂꯥꯎ ꯆꯠꯂꯁꯤ ꯂꯛꯀꯤ ꯋꯥ ꯉꯥꯡꯗ ꯒꯥꯔꯤꯗ ꯀꯥꯔꯛꯂꯒ ꯊꯧꯕ ꯍꯧꯈ꯭ꯔꯦ ꯑꯗꯨꯝꯅ ꯂꯛꯀꯤ ꯑꯃꯗꯤ ꯃꯝꯇꯥ ꯃꯈꯣꯏ ꯑꯅꯤꯗꯨ ꯌꯨꯝꯗꯨꯗꯒꯤ ꯆꯠꯊꯣꯛꯈ꯭ꯔꯦ ꯍꯧꯖꯤꯛ ꯂꯩꯍꯧꯔꯤꯕ ꯍꯥꯏꯕꯕꯨ ꯂꯨꯁꯤꯒꯤ ꯑꯄꯣꯛꯄ ꯃꯄꯥ ꯏꯕꯨꯡꯉꯣ ꯂꯨꯈꯣꯏ ꯑꯃꯗꯤ ꯂꯨꯁꯤ ꯃꯈꯣꯏ ꯑꯅꯤ ꯈꯛꯇ ꯉꯥꯏꯔꯤ ꯂꯛꯀꯤꯒ ꯃꯝꯇꯥꯒꯅ ꯌꯨꯝꯗꯨꯗꯒꯤ ꯊꯣꯛꯈꯤꯕꯒ ꯃꯝꯇꯥꯗꯣ ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯏꯟꯗꯨꯗꯨ ꯂꯨꯁꯤ ꯍꯣꯏꯒꯤ ꯌꯨꯝꯗꯨꯗ ꯐꯨꯠ ꯐꯥꯎꯖꯤꯜꯂꯛꯂꯦ ꯏꯟꯗꯨꯅ ꯁꯨꯃꯥꯡ ꯑꯗꯨꯗ ꯂꯦꯞꯄꯗꯨꯅ ꯈꯣꯟꯖꯦꯜꯗꯨ ꯋꯥꯡꯂꯞ ꯍꯧꯔꯞ ꯇꯧꯔꯒ ꯑꯣ ꯀꯅꯥ ꯂꯩꯕꯒꯦ ꯌꯨꯝꯁꯤꯕꯨ ꯀꯅꯥ ꯂꯩꯕꯒꯦ ꯃꯤ ꯂꯥꯛꯏꯌꯦ ꯂꯨꯁꯤꯗꯨ ꯇꯞꯅ ꯃꯅꯨꯡꯗꯒꯤ ꯊꯣꯔꯛꯂꯦ ꯇꯞꯂꯤ ꯏꯟꯗꯨ ꯂꯦꯞꯂꯒ ꯂꯩꯔꯝꯕꯗꯨꯗ ꯏꯉꯛ ꯉꯛꯄ ꯐꯥꯎꯈ꯭ꯔꯦ ꯑꯗꯨꯕꯨ ꯏꯃꯥ ꯂꯥꯛꯄꯤꯔꯤ ꯅꯁꯥꯒꯤ ꯅꯥꯛꯇ ꯂꯥꯎ ꯆꯪꯕꯤꯔꯛꯑꯣ ꯑꯩ ꯆꯪꯉꯔꯣꯏ ꯁ꯭ꯋꯥꯏꯁꯤꯗ ꯑꯣꯏꯅ ꯑꯗꯨꯝ ꯐꯝꯂꯁꯤ ꯅꯪꯁꯨ ꯊꯣꯔꯛꯎ ꯂꯥꯎ ꯉꯥꯏꯍꯥꯛꯇ ꯑꯩ ꯅꯪꯒ ꯋꯥꯔꯤ ꯈꯔ ꯁꯥꯒꯦ ꯍꯥꯏꯅ ꯂꯥꯛꯄꯅꯤ ꯊꯑꯣꯏꯅ ꯌꯨꯝꯁꯤꯗ ꯂꯨꯁꯤ ꯏꯟꯗꯨꯅ ꯍꯥꯏꯔꯛꯄ ꯋꯥꯍꯩ ꯃꯌꯥꯝꯗꯨ ꯇꯥꯔꯒ ꯃꯥꯒꯤ ꯃꯀꯣꯛꯇꯨꯗꯅ ꯈꯜꯂꯛꯄꯁꯤ ꯑꯇꯩ ꯅꯠꯇꯦ ꯃꯃꯥ ꯏꯕꯦꯝꯃ ꯏꯟꯗꯨꯕꯨ ꯄꯨꯝꯍꯦꯟꯕꯅ ꯊꯥꯔꯛꯄꯅꯤ ꯃꯥꯕꯨ ꯊꯦꯝꯂꯨꯅꯕ ꯄꯥꯎ ꯐꯥꯎꯅꯕ ꯌꯥꯗ꯭ꯔꯤꯕꯁꯤ ꯐꯥꯎꯅꯅꯕ ꯀꯔꯤꯒꯤ ꯑꯗꯨꯝ ꯇꯧꯔꯤꯕꯅꯣ ꯍꯥꯏꯅ ꯈꯪꯗꯣꯛꯄ ꯍꯪꯗꯣꯛꯄ ꯃꯥꯕꯨ ꯊꯦꯝꯕ ꯍꯥꯏꯅꯕ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯅ ꯈꯜꯂꯛꯏ ꯂꯨꯁꯤꯅ ꯏꯃꯥ ꯑꯗꯨꯗꯤ ꯑꯗꯨꯋꯥꯏꯗꯨꯗ ꯊꯥꯔꯤꯕ ꯆꯤꯌꯔꯗꯨꯗ ꯍꯦꯛꯇ ꯐꯝꯊꯕꯤꯌꯨ ꯏꯟꯗꯨ ꯋꯥ ꯉꯥꯡꯗ ꯇꯞꯅ ꯐꯝꯊꯈ꯭ꯔꯦ ꯂꯨꯁꯤꯁꯨ ꯐꯝꯊꯔꯛꯏ ꯃꯥꯏ ꯑꯣꯟꯁꯤꯟꯗꯨꯅ ꯏꯟꯗꯨꯒ ꯏꯃꯥ ꯀꯔꯤ ꯋꯥꯅꯣ ꯅꯆꯥꯒ ꯇꯥꯟꯅꯒꯅꯤ ꯁꯥꯟꯅꯒꯅꯤ ꯍꯥꯏꯅ ꯍꯥꯏꯕꯤꯔꯤꯕꯗꯨꯕꯣ ꯏꯟꯗꯨ ꯂꯨꯁꯤꯒꯤ ꯏꯪ ꯇꯞꯄ ꯃꯑꯣꯡ ꯃꯇꯧꯁꯤꯡꯗꯨ ꯌꯥꯝ ꯀꯨꯞꯅ ꯃꯔꯧ ꯂꯩꯅ ꯑꯃꯃꯝꯇꯪ ꯑꯣꯏꯅ ꯌꯦꯡꯂꯛꯏ ꯑꯗꯨꯒ ꯎꯁꯤꯠꯇꯕ ꯍꯩꯅꯤꯡꯗꯕ ꯃꯤꯅꯣꯛ ꯑꯃ ꯁꯦꯝꯗꯨꯅ ꯅꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯑꯃꯨꯛ ꯏꯕꯦꯝꯃ ꯃꯤꯑꯣꯏꯕꯅ ꯃꯁꯥꯒꯤ ꯑꯁꯦꯡꯕ ꯐꯠꯇꯕ ꯑꯔꯣꯟꯕ ꯂꯝꯆꯠꯁꯤ ꯂꯣꯠꯀꯤ ꯌꯥꯝꯅ ꯂꯣꯠꯂꯕꯗ ꯀꯌꯥꯝ ꯀꯨꯏꯅꯕꯨ ꯂꯣꯠꯂꯒ ꯇꯨꯃꯤꯟ ꯂꯩꯕ ꯉꯝꯒꯗꯣꯏꯅꯣꯅꯦ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯑꯗꯨꯝ ꯁꯥꯐꯣꯡꯂꯛꯄ ꯍꯥꯏꯕꯁꯤ ꯃꯁꯥꯅ ꯇꯥꯕꯅꯤ ꯅꯠꯇ꯭ꯔꯅꯦ
Wahayna marau tauraga kosi kotuna hairakpa Indugi wahaydu Lucina gyan tana magi koktuda lausin mangamludre aduma ingaw ngaw na hairai. Ima, kaino haibiribasibo? Asadi, baba may tataba ngamzadri taurisi. Taroy, nang nadi bab kari sumta taroy. Maramdi, huran mamisak miyoy amatana, mama samaksi, huran bani, dakuni hay na masana maral amataya zadabani. Maram sinanang wakal sukta hataroy, yan taroy. Ima, Bema, nang siya yam thotli, miengi, ingi, tapi hay na, ima na kalubani. Nung siba su yam poklubani. Isa na kweda sabi nupini ay hini imaw ni kalaga nang bayam pamzana nung sina tamlubani. Adubo nandi thot na singzangbi. Maa o Mongolgi masaksak no lawbi nupi hay do oiram leda na. Lucido tu sungi indu na harakpo wahay mayam singdu tabada. Yam ngak na su indu da yenglado na. Ima, karino, nasi ima na haibiribu wa mayam siba. Nati, ima kari tawba yawrabagi na jana. Haibiyo ima, kaigino, ima na ngasi. Masada, kok ngaw ba ay nagyan tama ngamdaba wa mayam haibiribasib kayin. Indu, handang mukti wahaydu ko'y toktana dak ektahay dai. Ibema Lucia, nang si, ay ni imaway na kalaman, ningzaraman, adubo niya, hausik dinang, ay na, ay gi imaway ba pamdre, ay gi sagay aduda amuk hana, nang na, konggul tarakan baso, ay na supam pamdre. Maramdo na nang, ay gi isa pumhen badagi laptop. Nang gumbi, naramchat kambi, nasagi isat bu, lukmay da hapto na yun binang na, ay yugi, sagay dugi siyang laban bandira do da, mangtok palak pa di yaroy. Induway na kak yaroy. Maramado na nang nasana kang na, ay isa dagi lak na lay ko. Lucy, indu na haripuwahay do da, mapitara kitaw, iratjelay. Mahak, wakal do na, jing naba madipokle matanta. Ima, najana kariya soyba, pataba tabak tawrubagino. Najada, Sigum lawa wa mayam haibiribasibo. Ima, najana kariya kambili chatlamlabagi. Haibiyo ima. Indu matabak yayduna. Hari, hay, jintibiya, muna singaw lakbi. Lamchat ludabi apawbiya, nang chin baga yaroy niya. Nang naludabali chatlubadugi. Saki sabon singdo, ay loy na ure. Ay nangi video do, ure ba, kang laba matungdani niya, nangi nanaktay na laklibasya. Lucy, masindu, makuna matantamin sindu na laikri. Ipa. Lucy, mabido lepa leita pupop taratli, induna. Aduk natat hayriba karigid. Lamchat kambi amot pinoydi, adung nakoy akama singa, kang musawo, kupasyam. Sing labay ki isadi yalakan, mangtok bigano. Lucy duway amata magi masindu dagi thorakidri. Mahak tumin na nontaduna kaplaga layrakli, indudu pamlibadudagi hawgalagtuna. Hayribasini, aygi isagi punsida amuk na yalakan. Nasana kang laptop ko, sinatadana, aygi isabu, nangi moitemda pangtahanduna, nangi lang na tuna bisilaklaba. Ibema nang, ay nagkari taro pangambagi haibado, nang yen, nasana, namitik na yengsaw. Lucy handang mugtitap na. Ima, nasasing na, adugumba pataba tabag amatadi tawkidabani. Ay siyang na iralam talaytabani. Hay, jintibi, imin na ikong na urabani ni nang siya ina. Tubuto ka chay, tuy! Haragi indudu matinsili. Indugi mataw amadi wangang sangang duda tamoy do yam sati na sokli ikay ba na suloy kri. Mahak siyang na sining bubok limikup duda. Nang na, nangi patabalit sa tuga adung loy na do ni hingsaw. Amuk ka na lamlak ka ko ay ko'y gisiyang laba jam lawa punsi mahingsida. Som imong da tuminsum hiplaga layramba lusiki apokpulo ko'y do tabli soli thorai mapan adom da konjel kara tay hay na. Hay, ipagi Lucy, kari hay na bagi nun noy na do konjel ho na wa hay na ribudo mo natik ka na lakpagi. Hay raga thorai masumapal adom da. Lucy, mapathorak po ubada, masada mi baiba madipokre. Hay baga tawbaga indudu, lukoyrom da onsilagtuna. Taibungo, ay ni, natsan. Nga sidi, ay na taibungo gi, nasano pilamkit piyasya, warak charam libani. Indugi wahi kwandado da lukoydo, mamit suklap tawi, aduga. Karino na ibema na haibingang bilibo wa maya masibo. Induna, taibungo hoydi, imungda, Som layrabanin na niya, kari mata kang biram laroy.
ꯅꯆꯥꯅꯨꯄꯤ ꯁꯛ ꯐꯖꯕꯤꯅ ꯇꯧꯔꯤꯕ ꯆꯠꯂꯤꯕ ꯂꯤꯆꯠ ꯁꯥꯖꯠ ꯑꯃꯗꯤ ꯑꯔꯣꯟꯕ ꯁꯥꯖꯠ ꯃꯈꯩꯗꯣ ꯂꯨꯈꯣꯏꯗꯣ ꯃꯁꯥꯗ ꯌꯦꯡꯂꯛꯏ ꯂꯨꯁꯤ ꯃꯥꯗꯤ ꯇꯊꯛ ꯏꯗꯨ ꯃꯉꯣꯟꯗ ꯑꯃꯨꯛ ꯌꯦꯡ ꯃꯄꯥ ꯏꯕꯨꯡꯉꯣꯟꯗ ꯑꯃꯨꯛ ꯌꯦꯡ ꯇꯧꯔꯒ ꯂꯩꯔꯛꯏ ꯕꯦꯝꯃ ꯑꯩꯒꯤ ꯏꯆꯥꯅ ꯀꯔꯤ ꯑꯀꯥꯏꯕ ꯑꯁꯣꯏꯕ ꯇꯧꯔꯝꯂꯕꯒꯦ ꯅꯪꯅ ꯁꯤ ꯌꯧꯅ ꯁꯥꯎꯗꯨꯅ ꯋꯥ ꯍꯥꯏꯔꯤꯕꯕꯣ ꯍꯥꯏꯌꯨ ꯀꯔꯤ ꯂꯥꯜꯂꯝꯃꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯤꯅ ꯇꯥꯏꯕꯨꯡꯉꯣ ꯅꯪ ꯅꯆꯥꯅꯨꯄꯤꯁꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯗꯨꯒ ꯈꯪꯅꯕꯅꯤ ꯑꯗꯨꯕꯨꯅꯦ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯁꯦ ꯇꯥꯏꯕꯨꯡꯉꯣꯒꯤ ꯏꯆꯥꯅꯨꯄꯤꯁꯤ ꯃꯥꯗꯤ ꯑꯣꯛꯇꯕꯤ ꯑꯣꯏꯔꯝꯂꯦꯅꯦ ꯑꯗꯨꯅ ꯃꯥꯁꯦ ꯑꯩꯅ ꯏꯃꯧ ꯑꯣꯏꯕ ꯄꯥꯝꯗ꯭ꯔꯕ ꯑꯗꯨꯒꯤ ꯑꯩꯒꯤ ꯏꯆꯥꯗ ꯌꯦꯜꯂꯛꯂꯅꯨ ꯍꯥꯏꯅ ꯊꯤꯅ ꯆꯩꯔꯝꯂꯤꯕꯅꯤ ꯂꯨꯈꯣꯏꯗꯣ ꯃꯁꯥꯃꯛꯄꯨ ꯃꯤꯅ ꯑꯣꯛꯇꯕꯤ ꯍꯥꯏꯕꯃꯛ ꯍꯦꯛ ꯍꯥꯏꯔꯛꯂꯕꯗꯨꯗꯗꯤ ꯁꯥꯎꯅꯤꯡꯕ ꯐꯥꯎꯈ꯭ꯔꯦ ꯁꯥꯎꯒꯠꯄ ꯐꯤꯡꯒꯠꯄ ꯌꯥꯗꯕ ꯉꯁꯤꯗꯤ ꯃꯍꯥꯛ ꯁꯥꯎꯒꯠꯄ ꯄꯣꯛꯂꯦ ꯀꯔꯤ ꯑꯩꯒꯤ ꯏꯆꯥꯅ ꯀꯅꯥꯗ ꯑꯣꯛꯇꯕꯤ ꯑꯣꯏꯔꯣꯏ ꯅꯪꯒꯤꯁꯦ ꯎꯁꯤꯠꯇ꯭ꯔꯤꯕ꯭ꯔꯥ ꯁꯥꯈꯤ ꯁꯥꯕꯣꯟ ꯌꯥꯎꯅ ꯂꯩꯌꯦ ꯂꯣꯏꯅ ꯂꯩ 이미치는애 우려보니 우려봐 누빠도가 낭기 나짜누삐시그나 아스 똑같이 우보다 뭐 한거이 아독 이새끼 맘을 레이즈다비 낭기 나짜시가 루시 갑레 갑나 야리마 레비로 나짜 따방감 실력지 에이 랍도까지 소이드는 나이엔다기 이마는 찍나보 뽑비간 에이 소이드는 랍도까지 이두나 ꯕꯦꯝꯃ ꯇꯥꯠ ꯍꯩꯕꯤꯌꯥ ꯅꯪꯁꯤ ꯅꯁꯛ ꯐꯥꯎꯕ ꯌꯦꯡꯅꯤꯡꯗꯦ ꯇꯨꯃꯤꯟ ꯂꯩꯌꯨ ꯑꯣꯛꯇꯕꯤꯁꯤꯗꯤ ꯂꯨꯈꯣꯏꯅ ꯁꯥꯎꯅ ꯆꯠꯈ꯭ꯔꯣ ꯌꯨꯝ ꯑꯁꯤꯗꯒꯤ ꯊꯣꯛꯈ꯭ꯔꯣ ꯅꯪꯅ ꯌꯨꯝꯁꯤꯗ ꯂꯥꯛꯂꯒ ꯃꯊꯣꯡ ꯈꯪꯗꯕ ꯋꯥ ꯍꯥꯏꯕ ꯌꯥꯕ꯭ꯔꯥ ꯂꯩꯅꯤꯡꯗꯦ ꯑꯣꯛꯇꯕꯤ ꯃꯀꯣꯟꯒꯤ ꯌꯨꯝꯁꯤꯗ ꯑꯗꯨꯕꯨꯅꯦ ꯅꯆꯥꯅꯨꯄꯤ ꯃꯔꯝ ꯆꯠꯀꯥꯝꯕꯤ ꯑꯁꯦ ꯑꯩꯈꯣꯏꯗ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯒꯤ ꯄꯨꯟꯁꯤꯗ ꯌꯦꯜꯍꯜꯂꯛꯀꯅꯨ ꯑꯃꯨꯛ ꯍꯟꯅ ꯕꯩꯔꯤ ꯑꯣꯏꯍꯜꯂꯛꯀꯅꯨꯀꯣ ꯃꯥ ꯃꯊꯣꯡ ꯀꯌꯥ ꯆꯥꯔꯣꯏ ꯂꯨꯈꯣꯏꯗꯣ ꯈꯨꯗꯨꯝ ꯇꯥꯁꯤꯜꯂꯤ ꯑꯁꯥꯎꯕꯗꯣ ꯐꯥꯊꯅꯕ ꯍꯣꯠꯅꯕꯗ ꯃꯁꯥꯗꯨꯁꯨ ꯅꯤꯛꯂꯤ ꯃꯇꯧꯗꯨ ꯎꯕꯗ ꯂꯨꯁꯤꯅ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯄꯥꯕꯨꯡ ꯌꯥꯔꯦ ꯇꯣꯛꯂꯣꯕ ꯃꯃꯥ ꯃꯄꯥ ꯌꯥꯎꯅ ꯃꯁꯥꯅ ꯑꯣꯛꯇꯕꯤ ꯑꯣꯏꯕꯗ ꯀꯟꯈꯠꯂꯤꯕ ꯊꯨꯏ ꯃꯐꯝꯁꯤꯗ ꯈꯣꯡꯒꯨꯜ ꯇꯥꯍꯩ ꯄꯣꯠꯇꯦ ꯄꯨꯔꯥ ꯃꯍꯥ ꯅꯣꯔꯣꯛꯀꯤ ꯃꯐꯝ ꯍꯥꯏꯗꯣ ꯑꯣꯏꯒꯗꯣꯏꯅꯤ ꯃꯐꯝꯁꯦ ꯂꯨꯈꯣꯏ ꯈꯣꯟꯖꯦꯜ ꯍꯧꯅ ꯕꯦꯝꯃ ꯅꯪ ꯆꯠꯂꯣ ꯑꯩꯒꯤ ꯃꯥꯡꯗ ꯂꯦꯞꯂꯅꯨ ꯅꯪꯒꯤꯁꯤ ꯋꯥꯀꯥꯏ ꯌꯥꯎꯔꯦ ꯆꯠꯂꯣ ꯊꯨꯅ ꯅꯪꯒꯤ ꯅꯔꯝ ꯆꯠꯅ ꯀꯌꯥꯝ ꯐꯔꯗꯅ ꯀꯟꯈꯠꯂꯣ ꯅꯆꯥꯅꯨꯄꯤꯗꯣ ꯑꯁꯣꯝ ꯀꯔꯕꯥꯔ ꯑꯣꯏꯅ ꯆꯠꯊꯧ ꯑꯗꯨꯒ ꯑꯩꯒꯤ ꯂꯝꯆꯠꯇꯤꯅꯦ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯁꯤꯅ ꯌꯦꯇꯨꯝ ꯃꯇꯣꯟꯅ ꯄꯛꯄ ꯂꯩꯔꯤꯛ ꯑꯃꯒꯤ ꯆꯥꯡ ꯐꯥꯎꯕ ꯐꯪꯕ ꯉꯝꯂꯣꯏ ꯈꯪꯂꯕ꯭ꯔꯥ ꯑꯩꯅ ꯍꯦꯟꯅ ꯂꯩꯅꯤꯡꯗꯦ ꯂꯩꯖꯔꯣꯏ ꯃꯐꯝꯁꯤꯗ ꯍꯥꯏꯔꯒ ꯏꯟꯗꯨꯗꯨ ꯃꯄꯤ ꯀꯜꯂꯒ ꯃꯇꯤꯟ ꯁꯤꯠꯂꯝꯂꯒ ꯃꯐꯝꯗꯨꯗꯒꯤ ꯒꯝ ꯊꯣꯛꯈ꯭ꯔꯦ ꯏꯟꯗꯨꯅ ꯊꯣꯛꯈꯤꯕꯗꯨ ꯂꯨꯈꯣꯏꯅ ꯁꯥꯎꯅ ꯃꯁꯥ ꯅꯤꯛꯅ ꯂꯩꯗꯨꯅ ꯌꯦꯡꯂꯛꯏ ꯂꯨꯈꯣꯏꯗꯣ ꯁꯨꯝ ꯁꯥꯎꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯒꯤ ꯃꯁꯥꯗꯨ ꯂꯦꯛꯊꯔꯛꯇꯨꯅ ꯂꯩꯃꯥꯏꯗꯨꯗ ꯍꯤꯞꯊꯔꯛꯇꯨꯅ ꯈꯞ ꯆꯤꯡꯗꯨꯅ ꯂꯩꯔꯛꯂꯤ ꯃꯇꯧꯗꯨꯗ ꯂꯨꯁꯤ ꯄꯥꯈꯠꯅ ꯄꯥꯕꯨꯡ ꯀꯩꯗꯧꯔꯒꯦ ꯄꯥꯕꯨꯡ ꯇꯥꯕ꯭ꯔꯣꯏꯅ ꯀꯧꯔꯤꯁꯦ ꯄꯥꯕꯨꯡ ꯂꯨꯁꯤ ꯏꯃꯨꯡꯗ ꯄ꯭ꯔꯞ ꯆꯦꯟꯁꯤꯟꯈꯤꯗꯨꯅ ꯐꯣꯟꯗꯣ ꯃꯕꯨꯡ ꯂꯛꯀꯤꯒꯤ ꯅꯝꯕꯔꯗꯨꯗ ꯐꯣꯟ ꯇꯧꯔꯛꯏ ꯂꯛꯀꯤꯁꯨ ꯁꯠ ꯄꯥꯏꯔꯛꯇꯨꯅ ꯀꯩꯗꯧꯔꯤꯆꯟ ꯂꯨꯁꯤ ꯀꯞꯇꯨꯅ ꯄꯥꯈꯠꯅ ꯇꯥꯍꯥ ꯇꯥꯆꯧ ꯊꯨꯅ ꯂꯥꯛꯑꯣ ꯄꯥꯕꯨꯡꯗ ꯑꯅꯥꯕ ꯍꯧꯔꯦ ꯄꯥꯕꯨꯡ ꯀꯩꯅꯣꯝꯃ ꯇꯧꯈ꯭ꯔꯦ ꯇꯥꯆꯧ ꯊꯨꯅ ꯂꯥꯛꯑꯣ ꯀꯩꯕ ꯄꯥꯕꯨꯡ ꯀꯩꯅꯣꯝ ꯇꯧꯈ꯭ꯔꯦꯕ ꯇꯥꯆꯧ ꯊꯨꯅ ꯂꯥꯛꯑꯣ ꯊꯝꯃꯣ ꯌꯥꯔꯦ ꯑꯩ ꯌꯧꯔꯛꯑꯅꯤ ꯂꯨꯁꯤ ꯃꯄꯥꯟꯂꯣꯝꯗ ꯑꯃꯨꯛ ꯆꯦꯟꯊꯣꯔꯛꯇꯨꯅ ꯃꯄꯥꯕꯨ ꯀꯧꯗꯨꯅ ꯂꯥꯛꯅꯗꯨꯅ ꯂꯩꯈ꯭ꯔꯦ ꯃꯤꯀꯨꯞ ꯈꯔ ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯂꯛꯀꯤ ꯑꯃꯗꯤ ꯃꯝꯇꯥ ꯃꯈꯣꯏ ꯑꯅꯤꯗꯨꯁꯨ ꯌꯧꯁꯤꯜꯂꯛꯇꯨꯅ ꯂꯨꯈꯣꯏꯕꯨ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯇꯨꯅ ꯂꯥꯏꯀꯠꯅꯈ꯭ꯔꯦ ꯂꯨꯈꯣꯏ ꯊꯧꯗꯣꯛ ꯑꯗꯨ ꯊꯣꯛꯈꯤꯕꯗꯒꯤ ꯃꯔꯝ ꯑꯣꯏꯔꯒ ꯃꯥꯒꯤ ꯍꯛꯆꯥꯡ ꯍꯥꯟꯅꯗꯒꯤ ꯀꯥ ꯍꯦꯟꯅ ꯌꯥꯝ ꯁꯣꯟꯖꯤꯟꯕ ꯍꯥꯏꯗꯨ ꯑꯣꯏꯈ꯭ꯔꯦ ꯂꯨꯁꯤ ꯃꯄꯥꯒꯤ ꯃꯇꯧꯗ ꯊꯃꯣꯏ ꯍꯦꯟꯅ ꯁꯣꯛꯂꯤ ꯃꯍꯥꯛ ꯄꯨꯛꯅꯤꯡꯅ ꯄꯨꯝꯍꯦꯟꯕꯗ ꯋꯥꯔꯧꯕ ꯅꯨꯡꯉꯥꯏꯇꯕ ꯄꯦꯟꯗꯕ ꯀꯌꯥ ꯑꯣꯏꯅ ꯄꯣꯛꯂꯛꯂꯤ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯃꯨꯛꯀꯤ ꯃꯇꯨꯡꯗꯅꯤ ꯄꯨꯝꯍꯦꯟꯕꯗꯨ ꯃꯃꯥ ꯏꯕꯦꯝꯃꯒꯤ ꯃꯅꯥꯛꯇ ꯆꯥꯛꯈꯨꯝ ꯑꯗꯣꯝꯗ ꯆꯪꯂꯛꯂꯒ ꯂꯦꯞꯂꯛꯏ ꯃꯆꯥꯒꯤ ꯃꯇꯧꯕꯨ ꯃꯨꯟꯅ ꯈꯪꯕ ꯏꯟꯗꯨꯅ ꯇꯞꯅ ꯀꯔꯤ ꯇꯧꯔꯤ ꯃꯥꯒꯤ ꯄꯨꯝꯍꯦꯟꯕꯁꯨ ꯇꯞꯅ ꯏꯃꯥ ꯍꯥꯏꯌꯨꯅꯤ ꯏꯆꯥ ꯏꯃꯥꯗ ꯀꯔꯤ ꯍꯥꯏꯅꯤꯡꯕꯒꯦ ꯏꯟꯊꯤꯅ ꯍꯥꯏꯌꯨꯗꯅ ꯐꯝꯃꯨ ꯆꯤꯌꯔꯗꯨꯗ ꯄꯨꯝꯍꯦꯟꯕꯗꯨ ꯐꯝꯊꯈ꯭ꯔꯦ ꯆꯤꯌꯔꯗꯨꯗ ꯑꯗꯨꯒ ꯏꯃꯥ ꯂꯨꯁꯤꯗꯣ ꯃꯥꯗꯣ ꯏꯟꯗꯨ ꯂꯨꯁꯤ ꯄꯜꯂꯛꯄꯗꯨꯗ ꯈꯣꯏꯗꯧꯗꯨ ꯄꯤꯡ ꯍꯦꯛ ꯂꯥꯎꯏ ꯑꯗꯨꯕꯨ ꯃꯗꯨ ꯐꯥꯊꯔꯒ ꯇꯞꯂꯤ ꯀꯩꯗꯧꯔꯕ ꯃꯥ ꯀꯔꯤ ꯇꯧꯔꯕꯒꯦ ꯏꯃꯧ ꯏꯕꯦꯝꯃ ꯂꯨꯁꯤꯕꯣ ꯃꯥꯗꯣ ꯏꯃꯥ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯅ ꯍꯥꯏꯕ ꯃꯥꯜꯂꯤ ꯀꯌꯥꯝ ꯀꯟꯅ ꯉꯝꯗ꯭ꯔꯕꯅꯣꯅꯦ ꯍꯥꯏꯔꯤꯕꯁꯤꯕꯣ
ꯈꯪꯗꯦ ꯏꯃꯥ ꯑꯗꯨꯝ ꯈꯔꯗꯤ ꯉꯝꯗ꯭ꯔꯕ ꯑꯣꯏꯔ ꯃꯥꯜꯂꯦ ꯑꯣ ꯑꯗꯣ ꯀꯩꯗꯧ ꯍꯥꯏꯕꯅꯣ ꯏꯃꯥ ꯄꯨꯝꯍꯦꯟꯕꯅ ꯂꯠꯂꯤ ꯌꯥꯔꯗꯤ ꯏꯃꯥꯗꯣ ꯑꯃꯨꯛꯇ ꯈꯔ ꯆꯠꯄꯤꯔꯒ ꯑꯅꯥꯕꯗꯣ ꯑꯃꯨꯛꯇ ꯍꯪꯕꯤꯔꯨꯁꯨ ꯍꯥꯏꯒꯦꯅ ꯇꯧꯕ ꯏꯟꯗꯨ ꯃꯕꯨꯛꯅꯤꯡꯗꯗꯤ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯈ꯭ꯔꯦ ꯑꯗꯨꯕꯨ ꯇꯧꯁꯤꯟꯅꯗꯨꯅ ꯑꯣ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯀꯔꯤꯅꯣ ꯑꯗꯨꯝ ꯍꯦꯛ ꯇꯧꯕꯗꯨꯁꯨ ꯐꯖꯒꯗ꯭ꯔꯅꯦ ꯏꯃꯥ ꯐꯖꯕ ꯐꯖꯗꯕ ꯊꯤꯗꯅ ꯇꯉꯥꯏ ꯐꯗꯅ ꯏꯃꯥꯅ ꯑꯃꯨꯛꯇ ꯆꯠꯄꯤꯗꯕ ꯌꯥꯗ꯭ꯔꯦ ꯏꯃꯥ ꯁꯦꯡꯅ ꯑꯩ ꯌꯥꯝ ꯋꯥꯔꯦ ꯈꯪꯗꯦ ꯋꯥꯈꯜꯁꯨ ꯂꯩꯇꯥꯗ꯭ꯔꯦ ꯃꯥꯒ ꯂꯨꯁꯤꯒ ꯄꯥꯎ ꯏ ꯐꯥꯎꯅꯔꯛꯇ꯭ꯔꯤꯕꯁꯦ ꯀꯨꯏꯔꯦ ꯈꯔ ꯑꯗꯨꯅ ꯏꯃꯥꯅ ꯈꯔ ꯑꯃꯨꯛꯇ ꯆꯠꯄꯤꯔꯒ ꯄꯥꯎ ꯏ ꯐꯥꯎꯅꯕ ꯌꯥꯅꯕꯁꯨ ꯈꯔ ꯁꯤꯟꯕꯤꯌꯨ ꯏꯃꯥ ꯏꯟꯗꯨꯒꯤ ꯊꯃꯣꯏ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯍꯦꯛ ꯆꯥꯛꯄ ꯍꯥꯏꯗꯨ ꯑꯣꯏꯔꯦ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯑꯁꯤ ꯑꯁꯨꯛ ꯊꯤꯅ ꯑꯣꯛꯇꯕꯤ ꯂꯝꯆꯠ ꯅꯥꯏꯗꯕꯤ ꯅꯨꯄꯤꯗꯨꯗ ꯂꯨꯞꯂꯦ ꯉꯥꯎꯔꯤ ꯍꯥꯏꯕꯁꯤ ꯍꯦꯛ ꯈꯟꯕꯗ ꯃꯍꯥꯛ ꯃꯗꯣꯝ ꯁꯥꯎꯅꯤꯡꯕꯅ ꯃꯁꯥꯗꯨ ꯊꯨꯝꯍꯠꯆꯔꯦ ꯐꯣꯟ ꯇꯧꯗꯅ ꯍꯥꯟꯅ ꯏꯃꯥ ꯃꯥꯒꯤ ꯐꯣꯟꯗꯨꯁꯨ ꯆꯠꯈꯤꯗ꯭ꯔꯦ ꯑꯗꯨꯅ ꯏꯃꯥꯅ ꯑꯃꯨꯛꯇ ꯈꯔ ꯆꯠꯄꯤꯗꯕ ꯌꯥꯗꯕꯅꯤ ꯏꯟꯗꯨ ꯁꯣꯔ ꯑꯃꯇꯪ ꯁꯥꯡꯂꯞ ꯍꯣꯟꯗꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯇꯞꯅ ꯍꯥꯏꯔꯛꯏ ꯐꯔꯦ ꯐꯔꯦ ꯍꯣꯏ ꯏꯃꯥ ꯏꯆꯥꯅ ꯍꯥꯏꯕꯗꯣ ꯏꯜꯂꯒꯦ ꯍꯌꯦꯡꯂ ꯍꯪꯆꯤꯠꯂ ꯏꯃꯥ ꯍꯦꯛꯇ ꯆꯠꯂꯒꯦ ꯁꯤ ꯑꯣꯏꯔꯗꯤ ꯌꯥꯔꯕ꯭ꯔꯥ ꯏꯆꯥꯕꯣ ꯄꯨꯝꯍꯦꯟꯕꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯃꯃꯥ ꯏꯕꯦꯝꯃꯗ ꯌꯦꯡꯂꯛꯇꯨꯅ ꯌꯥꯔꯦ ꯑꯗꯨꯕꯨ ꯑꯣꯏꯔꯗꯤ ꯂꯣꯏꯅ ꯌꯥꯔꯦ ꯏꯃꯥ ꯏꯃꯥ ꯁꯣꯏꯗꯅ ꯆꯠꯀꯦ ꯄꯨꯝꯍꯦꯟꯕꯗꯣ ꯐꯝꯂꯝꯕꯗꯨꯗꯒꯤ ꯍꯧꯒꯠꯂꯛꯂꯦ ꯑꯗꯨꯒ ꯅꯆꯥꯁꯨ ꯌꯥꯝ ꯍꯔꯥꯎꯔꯤ ꯏꯃꯥ ꯑꯗꯣ ꯀꯩ ꯏꯟꯁꯥꯡ ꯊꯣꯡꯗꯣꯏꯅꯣ ꯑꯩꯈꯣꯏꯒꯤ ꯉꯁꯤꯁꯤꯕꯣ ꯏꯟꯗꯨꯅ ꯆꯒꯦꯝ ꯄꯣꯝꯗꯣꯏꯅꯤ ꯑꯁ ꯍꯥꯎꯔꯅꯤꯗ ꯏꯃꯥ ꯊꯨꯅ ꯆꯥꯛ ꯏꯟꯁꯥꯡꯁꯦ ꯂꯣꯏꯁꯤꯜꯂꯛꯂꯒꯦ ꯆꯪꯈ꯭ꯔꯣꯁꯣ ꯏꯃꯨꯡꯗ ꯑꯃꯨꯛꯇ ꯄꯨꯝꯍꯦꯟꯕꯅ ꯍꯣꯏ ꯋꯥꯍꯩꯗꯨꯈꯛ ꯍꯥꯏꯔꯒ ꯑꯗꯨꯃꯛ ꯊꯣꯛꯈ꯭ꯔꯦ ꯀꯤꯆꯟ ꯔꯨꯝꯗꯨꯗꯒꯤ ꯄꯨꯝꯍꯦꯟꯕꯗꯣ ꯃꯁꯥꯅ ꯊꯣꯛꯈ꯭ꯔꯕꯗ ꯏꯟꯗꯨꯅ ꯁꯥꯎꯅꯤꯡꯅ ꯁꯣꯜꯂꯛꯏ ꯑꯣ ꯀꯔꯝ ꯇꯧꯅꯤ ꯁꯤꯗꯤ ꯑꯩꯒꯤ ꯏꯆꯥꯁꯤꯗꯤ ꯃꯥꯡꯂꯦꯗꯅ ꯁꯣꯏꯗꯅ ꯃꯥꯡꯕ ꯇꯥꯔꯦ ꯀꯔꯝ ꯇꯧꯅꯤ ꯀꯔꯤ ꯇꯧꯅꯤ ꯁꯤꯗꯤ ꯂꯝꯆꯠ ꯅꯥꯏꯗꯕꯤ ꯃꯔꯝꯆꯠ ꯃꯣꯠꯄꯤ ꯅꯨꯄꯤꯗꯨꯒꯤ ꯍꯛꯇꯛꯇ ꯏꯆꯥꯁꯦ ꯃꯥꯡꯕ ꯇꯥꯔꯦ ꯏꯆꯥꯒꯤ ꯃꯥꯡꯗ ꯑꯐ ꯁꯥꯗꯨꯅ ꯏꯆꯥꯁꯤꯕꯨ ꯃꯉꯣꯟꯗ ꯄꯨꯛꯂꯨꯞ ꯂꯨꯞꯍꯟꯕ ꯃꯈꯩ ꯉꯥꯎꯍꯜꯂꯒ ꯊꯝꯗꯨꯅ ꯂꯩꯍꯜꯂꯦ ꯑꯗꯨꯒ ꯃꯥꯅ ꯂꯣꯟꯅ ꯅꯠꯇꯕ ꯂꯤꯆꯠ ꯆꯠꯄ ꯌꯥꯔꯣꯏ ꯑꯩꯒꯤ ꯏꯆꯥꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜꯁꯦ ꯑꯣꯜꯍꯜꯍꯧꯗꯕ ꯐꯥꯖꯤꯜꯍꯧꯔꯣꯏꯗꯕ ꯌꯥꯗꯦ ꯁꯨꯛꯌꯥ ꯌꯥꯗꯦ ꯑꯗꯨꯕꯨ ꯑꯩ ꯇꯨꯃꯤꯟꯅꯗꯤ ꯂꯩꯒꯦ ꯑꯩ ꯇꯨꯃꯤꯟ ꯀꯨꯝꯍꯩꯁꯤꯡꯁꯤ ꯌꯦꯡꯒꯦ ꯈꯪꯁꯤꯟ ꯎꯁꯤꯟꯅꯗ ꯇꯧꯕꯗꯁꯨ ꯂꯨꯁꯤ ꯍꯥꯏꯕꯤ ꯅꯨꯄꯤꯗꯨꯃꯗꯤ ꯌꯨꯝꯁꯤꯗ ꯃꯧ ꯑꯣꯏꯅ ꯂꯥꯛꯄ ꯌꯥꯗꯦ ꯑꯩꯅ ꯁꯨꯛꯌꯥ ꯌꯥꯗꯦ ꯃꯥꯗꯤ ꯅꯨꯄꯤ ꯈꯨꯟꯅꯥꯏꯕꯨ ꯁꯦꯟꯊꯅꯕ ꯊꯣꯛꯂꯛꯄ ꯅꯨꯄꯤ ꯃꯈꯜ ꯑꯃꯅꯤ ꯑꯗꯨꯅ ꯌꯨꯝꯁꯤꯗ ꯁꯥꯒꯩꯁꯤꯗ ꯏꯇꯤꯜꯂꯛꯄ ꯈꯣꯡꯒꯨꯜ ꯑꯃꯨꯛ ꯍꯟꯅ ꯇꯥꯔꯛꯄ ꯌꯥꯗꯦ ꯊꯤꯡꯂꯤ ꯑꯩꯅ ꯏꯟꯗꯨ ꯃꯥꯅ ꯂꯨꯁꯤꯕꯨ ꯍꯪꯒꯣꯏꯕ ꯇꯨꯀꯠꯆꯕ ꯄꯣꯛꯈꯤꯕꯒꯤ ꯆꯥꯡ ꯑꯁꯤ ꯀꯔꯤꯒ ꯀꯔꯝꯕ ꯄꯣꯠꯁꯛ ꯑꯃꯒ ꯑꯣꯟꯗꯨꯅ ꯆꯥꯡꯗꯝꯅꯒꯗꯕꯅꯣ ꯍꯥꯏꯕ ꯈꯪꯗ꯭ꯔꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯩꯅꯗꯕ ꯄꯥꯝꯗꯕ ꯍꯪꯒꯣꯏꯕ ꯄꯣꯛꯄ ꯍꯥꯏꯗꯨ ꯑꯣꯏꯈ꯭ꯔꯦ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯂꯨꯁꯤꯕꯨ ꯌꯥꯔꯔꯣꯏ ꯍꯥꯏꯅꯁꯨ ꯈꯟꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯔꯛꯁꯤꯗ ꯄꯨꯝꯍꯦꯟꯕ ꯃꯥꯒꯤ ꯊꯃꯣꯏꯅꯤꯡꯉꯥꯏ ꯑꯗꯨꯅ ꯀꯔꯝ ꯑꯃꯨꯛ ꯇꯧꯕ ꯈꯪꯗꯦ ꯄꯨꯝꯍꯦꯟꯕꯒꯤ ꯊꯃꯣꯏꯅꯤꯡꯉꯥꯏ ꯑꯗꯨ ꯑꯗꯨꯃꯛ ꯇꯥꯕꯤꯅꯕ ꯊꯦꯝꯖꯤꯟꯕꯤꯅꯕ ꯂꯩꯇ꯭ꯔꯕ ꯊꯃꯣꯏꯒꯤ ꯅꯤꯡꯉꯥꯏ ꯑꯣꯏꯅ ꯇꯥꯔꯒ ꯇꯣꯛꯂꯒꯗ꯭ꯔꯥ ꯈꯪꯗꯦ ꯈꯪꯕ ꯉꯝꯗꯦ ꯑꯗꯨꯕꯨ ꯅꯤꯡꯉꯥꯏꯗꯤ ꯑꯗꯨꯛ ꯆꯥꯎꯖꯕ ꯋꯥꯔꯧ ꯆꯥꯎꯖꯕ ꯄꯨꯝꯍꯦꯟꯕ ꯃꯥꯒꯤ ꯊꯃꯣꯏꯅꯤ ꯊꯃꯣꯏ